Adom na time travel ki wari kaya di taram basu yai amasung mi kaya amasu lay time travel ase oidabat ni haina khalli adubu masigi concept ase da wari kaya tang lay kre movies kaya su same kre masi achumbra chumda pra maduni magi magi thajabgi matung in kre but video se da time travel ki wari macha manga khak thamjari lawinasi. Number 1 star Victor Goddard ko amana future the use torkadab aeroplane sing uki. Masi case 1935 kini Sir Victor Goddard magi private plane tawdura Scotland dagi magi pokna pam city di chatki. Mana numituda atop route ama choose tawkirame. Madudi Edinburgh kina yadwairame. Adu punga hak pairaba tungdati magi akoi bata weather palakide. Audagi magi plane ambulance oiraki ngahak nonglak talaisin nare madagi weather clear oikre angak padimana makada uki airport ama amukta su uki dripa yamna modern type ki airport madu obada Goddard ki maram dimana landing tawge khali airport adudi close ni matamadu da service laiti aduga hojik ki asina fajana work tawri service piri. Victor Goddard na atai sukhara uraki madudi makhoi gi phattaba runway adusu phana ure aduga airport aduda modern aircraft na pumachugi mari amasu leplammi aduga blue dress setuna workers sing thabak suri purmaga se uraka mahaki duna landing tawramdana handuna lakre lambi da muk weather falakidre madu lalaga lakpodi ngasai mana landing tawgadaba magi city gi amanba airport dugi mathaka thunglare masigi wari simyam da tamlubata kana suthaji piramde adubu 4 years matung da haribi airport phataba se renovate tawduna semdokre anoba runway sare workers sing blue dress sethan kre airport ta napumachugi plane sing lepan kre atai plane kya su lakre masigi meaning Victor Goddard 4 years ki future da chatluraga wairakada future life da chatlubani. What do you think masi time travel ge chu wari mani Anishubu case amana 400 years liriba mongpham amadagi Swiss watch phangloba masi China gi warini 2008 ta South China gi Sangsi da Ming dynasty gi matam gi chawkrama mongpham ama phanglui madugi mafam duda mina amukta pawda hang khidriba mongpham amagi manungdagi metal kharaga haragi pot kharaga modern time gi Swiss watch ama yauna mallaba mongda thengnaki watch adu pung 10 ga mi 6 ta matamda lepkhibani angakpadi watch aduda Swiss hai wahe asisu iri main Switzerland sabani haibani but 400 years mangda Switzerland haina riba create oikidri what it means aduga 1780 ki mang pawda apikpa ring type ki wrist watch popular oibagi record su kaida su laikide duarbudi watch asi karam tawna lakhibano mongpham asida masi time travel ki wari ni hainai. Ahom suba case amna Rudolf Fenj ki time travel ki wari masi miyam na yam khangnai amasung apaw wari ni 1951 ki wari ni numidang ki pung 13 dagi 13 makhai ki manungda New York ki Times Square mangda phunglauna nupa am fawduraki mi sing ma bu uraki ki maramdi mahak 18th century ki dress setlami ngahak matungda kar amna ma bu thenglaga mahak ase sikhirami maramdi mana busy road ta ngakchan na yenglingai car lakpu hokidi amasung postmortem bidamak puki check torbuda phangki kori gi token ama aduga sagol ki bill ama chithi ama 1876 ki stamp yawba aduga $70 ki hana ke note yawra mi maduloina ahanbatani New York police ngakhi purmaksi uraga aduga thigalakuma tamta ma ge nupi thengnaki yamnamak ahan oikhirame mana wari lirakhi Rudolph ti 29 years ta 1876 ta khangaudra koi pachat khibadagi halakhidre thi phangidre ngasi faw sumau phangdri police su case se file tawkibani adurabati Rudolph se kai chaluraga amuk phawrakhibano Matangi wari asina 1941 da laukiba photo ta 31st century ki modern nupam yorambagi angakpa wari ni masigi time travel incident asina photo dagi pharak pane 1941 da British Columbia da Gold Bridge go bridge ama opening tawbada lorakpa photo ni photo lorakpa nupa duna tungda masi uraga pungangakhi what is this haituna matamuda mana set liba up liba Google kana su use taunadri mana lakliba se kadai dagi no torbadi masi future dagi mi matamdu da chatlaga yawbani time travel ki wari ni haina yamna kanali nei aroi bisina 1500 years mangda phumkiba mami amagi khongda Adidas ki shoe yoramba masi Mongolia gi Alkai ching da tawba matamda mami ama phangki nupi gi mami ama
ꯃꯃꯤꯗꯨꯗ ꯕꯣꯗꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ, ꯈꯨꯠ ꯈꯣꯡꯇ ꯃꯉꯥꯏꯔꯝꯂꯦ, ꯑꯇꯩꯗꯤ ꯂꯩꯕꯥꯛꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯈꯣꯡꯗ ꯁꯨ ꯑꯃ ꯌꯥꯎꯔꯝꯃꯤ, ꯃꯗꯨ ꯑꯦꯛꯖꯦꯛꯂꯤ ꯉꯁꯤꯒꯤ ꯑꯦꯗꯤꯗꯥꯁꯀꯤ ꯁꯨ ꯑꯃꯒ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯌꯥꯝꯅ ꯈꯟꯊꯍꯜꯂꯤꯕꯁꯤ ꯃꯔꯝ ꯑꯁꯤꯅꯅꯤ꯫ 1500 ꯏꯌꯔꯁ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯡꯗ ꯑꯦꯗꯤꯗꯥꯁ ꯁꯨ ꯀꯔꯝꯅ ꯂꯥꯛꯀꯅꯤ ꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯌꯥꯝ ꯀꯟꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯣꯝꯗꯤ ꯊꯥꯖꯕ꯭ꯔꯥ? ꯑꯩꯗꯤ ꯊꯥꯖꯕꯗ ꯈꯔ ꯋꯥꯏ꯫